Mama Leibak Kidamak Thawai na Pontha Pikhraba Angom Sanatomba amasung Maibam Naotonba gi Mapham da thingkhraba lalhoulup Revolutionary People's Front RPF na Yawol gi Ikai Khumnaba utpaga loinana awaba phongdorakli Party asige Assistant Secretary Publicity Bangkim na kudek piduna Thodorakpa Cheryl amana hai Leikidraba Lieutenant Angom Sanatomba atopameng ingo thingkhraba lalhoulup KYKL gi lanmi sanglo miyam gi Yawol lanmi gi achangba lanmi ni aduga Lance Corporal Maibam Naotonba atopameng natngakpa mitaina thingkhraba lalhoulup pripa progi lanmine Makoi ani tha si kun mangada Manipur amasung Myanmar anigi lona bangam khaida Indian Army amasung makoi proxy singa thengnaba lanpam amada thawai na pontha pikibane Angom Sanatomba fayeng mayai lekai dege Leikidraba A Chandramani mitegi machanupani aduga Maibam Naotonbana Sero makha lekai dege Leikidraba M Hemanta mitei amasung Maibam Ongbi Hemabati anigi machani Athouba ani asina Ninghanaba leitna Manipuri ningtam lanthengda Thawai katkiba sida Yawol Ikai Khumnaba utuna awaba phongdorakli Leikidraba Athouba anige imung manung sagai natei maru mapang singgi awabatsu party asina amadi party asigi lanmi sanglo PLA na saruk yari Leikidraba Athouba anige Thawai na Manipur imagi tampakta ingna chingna pothaduna leiba oirisunu hainasu Cheryl asina makata na phongdorakli